ꯃꯣꯜꯒꯤ ꯄꯔꯁꯣꯅꯦꯜ एजेंडा मैमदुगदी मदु ओना तेनेना चतपदों तबु लई अदुना मसीगी जे अमा खंदे अखोइदेदी को हंगदब क्वेश्चन से हंगबियु होजिति यामदसु सिंगनरबनी अंगोना गांगबगी हुदों जाबो पीदे का हैबदो मदु याबो अदुगा होजिकी कमल बाबिगिसु अदि मोय तरुक सिबगिसु क्वेश्चन थंबियोबा मदु मिनिस्टर मोहम फियर्स अदुगा लंबी दंग से ओजा कनोना हाबिगेदो सिफाई मैम जे आगा फ्री दे चतप यार मतमसे नेशनल हाईवे करिगिदम तंग असि ओपन तौदबनो मयामगे फ्री ओहेंदबनो हाबसे हंदकी पार्लियामेंट सेशन दा हंबियु अदु मोय करि पाखुम पिरके दु येंसेबको अदुना मसी तौदबसु सुंगा याबनी अदुना मसी प्रजा के दमक क्वेश्चन हंबियु अदु क्वेश्चन अदुगा ngसागे अखोगी डिबेट तौनेदना खोनदना तौदुदी ngसा हाइजेबदो अदुदी केसु अखोगी सुम पंगाय हाइबा अदुनी ख्वाइगी मरुओबदी क्वेश्चन सेंबा क्वेश्चन हंबुदुनेबको आई लोइजगे एमा अखोई रबिना हाब रीसेटलमेंट नि मता अमु मयाम कन खानरे हाबसे मसी तहनजनिंग दे मरम दि कइनो द रीसेटलमेंट हाबसिदी ngसागे मूविंग पीपल टू ए न्यू प्लेस हाबनेबा ngसागे हानगी सिदा रेस्टोरेशन तौनबा खनबियु द रीसेटलमेंट खनबा तागदी अदु तागदी ngसागे को अखोगी ngसागे नागाकु की खनबा मतमदा हानगी खुंदा हंजलमे मतदा अतोप जगा ता तौना जे कौपु द करि द का बयाम प्रॉब्लम थोलैसिनेबको अदुना हौजी रीसेटलमेंट हाबसिदी आदि आईडीपी मयामदो अतोप जगा अम थंगुद्रबनी अदुना मदु ओना तेना वही चक्रगदी फतबले रेस्टोरेशन हादना हाना तांथरो मफमदो मदु हंजन नबदा मदु तौहनिंगे दो गवर्नमेंट पॉलिसी ओहनिंगे दुगा अखोइना समाय तौदना मणिपुर की कॉन्फ्लिक्ट से समाय तौदना तौगदबनी हाबदो करिबा हौजी गवर्नमेंटना सिनबा नतबदा नाकंदगे अमा तौरप तागदी तोंगाम चनगिदना मदुना हेना अतोप इरांग अम लाक्तना आईदी मदु तौबया अदुना तसेना हाता रीसेटलमेंट वही जे आईडीपीएस की दि सिजन हनिंग दे मरम दि कनो आईडीपीएस सिंग से दे शुड बी restored to their original place. Okay, sir. Zakoigi IDPs myam yum da hanjil hangadabani ana haigin hanjil hankani na hai ki bo wafam se batare sumai tham gibsi dum yam jamna dum lakcharegi masi kayam yamna how far hai batare masi gi progress ki yam changsilage masi akoina kayam na chumbagi haibagi wafam amakak thoglakpani dana hai batare kamai thambini han begi na sigi matang gi ai han mo te da masi akoigi khanan ni si ta bi riba pung pu khurumjari tangda akoigi marup hai batare ino bi mafam da so ha kya khumno uchare do tawudi ngasi puthokpireba issue si tasengna je honorable mp mi maming pakna tawrapani na masi horen hairko matamda haina ko matamda masi akoigi si akoigi personal oiba I kan kalejade masi hana akoigi leba ti yenga akoigi isagi opinion da leba ikanagumta represent tawsu lejade de isagi opinion ka phongduk sege jida kiroma kitang hendo engineer ko so hoige brother rabi na madu wabro birona anta haje hoge hoi tasengna hai ta gadi manipur da laiba ko irang May dagi 2020 ga 3 dagi hek pokhai ba nei masi matang ji lakpa matam de election lai ade khoi mayam na haina basi hoi election mamang de sakpa wasak se khoi ge khongban chong ga kaw koknei haibi wa amasu lai ana taseng na masi yengu ta ga de masi hoi khoi ge NPP molchu magi vote ka na bhona matam sida khoi ge candidate sima congress ko ne left ki bini adu da ga congress ki oibe agenda gi wang ma da hagedra natraga kamai to bunu khong mai si congress na endorse to give to dobra congress na zum on the support id magi agenda si da magi aruba 13 point agenda ina ma yam kana phonge zabi mola sigi potsi khoi gi kanu gi congress ki matam du gi mukhi manifesto si niai patra ina toroga sagi north eastern state ki da Maroina Northern State ki lakko matam da point 8 ki manungda manga su point sida koi Manipur gi oina palli da masi tasengna khoi gi keno da Congress na ma gi oina pangi badadi man hai si kamaina I ga have da isu mayam da pathok sake moise the situation in Manipur has gone from bad to worse due to the careless neglect of the BJP/NDA government. Congress will remove the present state government for which and heal the wounds between the communities. We will appoint a reconciliation commission to bring about a political and administrative settlement that will be satisfactory to all the people of the state. Haidana sumaina mukhogi manifesto the palle ozabi moldi hana congress ki the yorpasnate madi social activist na misagi koi praja ge deba ki siba to boina sida mateng pamboina mana academic chen oina ma koina thabak tawjarakpani aduga hojiki leiba congress ki pochida
से अखोइना सुम हंगना येंगबा मतमसे मसी अखोइ हंतकिसि याम लुना खंदबा यादबा म लay लेदी कैनोन मोइना याम कन्ना तालैसि मोइ यान हामबदा सेपरेट एडमिनिस्ट्रेशन ता हाइरे हामदुबुदि मखोइना हाइबा मतमदा अखोइगी मितेइदा शेड्यूल ट्राइब पीबा यारोइ हाइदना अदुगी नामादने ना मोइसे हाइबनी और निमित्तुगी ओइनदि अदुगी मतुंगदा याम थुना नोंनिनिदा अखोइ सेपरेट एडमिनिस्ट्रेशन हाइरे अदिदिगे मो अखोइगी से यूनियन टेरिटरी हाइरे हजिके मोइसे अखोइना सुम ताजबदा मोइ ग्रेटर मिजोराम की टाइपता मिजोराम का मोइ पुनसनबगे वाफम सिबा मोइसे लाकु ओइबो हजिसे सी लाकु मतमसिदा अखोइना काउबो यादबसि करिनो आइन हाइबो मतमदा मसागे अखोइ कांग्रेसना हागिबा मागी न्याय पत्र दे यावगिबसे we will appoint a reconciliation commission to bring about a political and administrative settlement that will be satisfactory to all the people of the state habati masagi lairiba praja mayam si piananaba ko apianba mongda political administrative settlement pur kan habji ko ai gisu ai ye kan khoi kangbu amso khoi tongana lege har ga jekti yabagumba amagi manba ma masi khoina je hangana yangba matamda hoji moina tawrisi अखोई कुकी जो मीना हारी से हजिकी मै मिजोराम की मतंग पलकपसिदा अखोई मिजो एकॉर्ड से अखोई फाक्तोक्तब यादबम लाए मिजो एकॉर्ड से अखोई मतमदुदा लालडेंगा अदि आरडी प्रधान अदि लाल खमा हाइना चीफ सेक्रेटरी गवर्नमेंट मिजोराम ने होम सेक्रेटरी गवर्नमेंट ऑफ इंडिया ने मिजो नेशनल फ्रंट ने मखोई इनगिबनी इरिबसे 30 जून 1986 Mesti sama ke unification ni matang sida semain palle. The question of unification of Mizo inhabited areas of other states to form one administrative unit was raised by the MNF delegation. It was pointed out to them on behalf of the government of India that Article 3 of the Constitution of India describes the procedure in this regard, but the government cannot make any commitment in this respect. And semain yamna maru lebo close khayawri. mayamna dingarang na hanay na was pangai hai bas matam da Manipur si ko ning tam mani adudigi lakpani Manipur to ka bi aro edu da adu na maram moidna moige Greater Mizoram si khanagi da bani kan Greater Mizoram si khanaro hai ba natte moina sumana thamo mi ji kaino da moida noina kai ba lam se chok thong ni ga di kamaina chok thok ka ge na tra punjan ga di ga hai ba do Constitution ka Article 3 da pirabani hai dana khujom min thilamba gi wadane adun khudom min thilamba se masi phone ta ba yana na ba hojiki pot sida naksan na bai pot ama man ba ma sida lae aduna tasengna noi ji pi ba ya hai ya aduna ne ba hoji mokoi na ama mohai adinga nang na han ma moi akhoi di sigi pi da ba ya ro kai leche sigi marak sida IDP gi pot ama lai sina kari no na hai ba tam da sagi election matam sida khoi rabi molna magi point tara hom de gi agenda am buthe e tai de hajer ro Number 1 is fixing accountability for ongoing vehicles and justice for internally displaced persons. And yauri, masiki port maxi Congress ki agenda dati laiti. Aduna hoje am samna habda hoje koi na kano se koi ki khadi ki lai bak thi basi kari no na haiba matam da koi election mamang lo di mangai da hagi belai election e ka ba du tong ne ada tong ne da du budi koi ko vote singa sidan ti thengna lai se janna thengna la ba nei sa haijab to bot mamang gi wasaka matungi wasaka mai tau dana masagi phane amna masagi phaba ko phane amna masagi ko lining ba kemta tokje to bodo kai mo bender ma sangu ta gadi magi hana gi lejerba magi ko aseng bodo pungwang mange habdo adu maza ne ba maise adu masimang na ina politics habje yam handana khanja begi wadi natti ko adu power politics la ko matam dadi power phangna ba hona badadi pangang na ngang wi podam le adu ga masagi ko koi gi statement gi oiba लेबाग में सेंग है बगी पॉलिटिक्स ओइबा तारगना तोंगा लेबो न पावर पॉलिटिक्स की गेम से यौसल लोरबनी ना ओजा सु मदुगी खर ngang बोरम बय अदु बहुजि कितंग नोवाइतबा मदि कैनो दा मा हुजि भोट से कागरे भोट कारबनी मोन पावर खर दि लेबा अदे मसि तोरकने नु छले हंदा कैनो की दा जनवरी 31 का कोई की फेब्रुअरी दि माला हुजि कैनो सेशन मा फंगु देसे आई मदुदा मा क्वेश्चन सि सेम मद्रां खाली नहान सु सेशन लोरम दा क्वेश्चन फज फजबा हंगे समाय तौदना कोई की IDP की करी से कई तौरगे कमाय तौरगे सेंटर ना थादगिबे पैसा से यौब्रे यौदब्रा नत्रगा मोय से मोना कैनो सिदा अखोई हान गी मफम सिदा मोय हंजनगदब क्यां वालिगे काइबे क्वेश्चन जे मसे इ खरा तौर कदरें खले दुगा हान बगे ओइनदी तसेंगना इलेक्शन ममांगदा तौगिबदुगा अदि इलेक्शन कारबो मतुंग तौगिबसिगा कोई तौदे हाबो मते नते अदु प्रजाना सगी को मरोइना
ꯉꯁꯥꯏꯒꯤ ꯀꯣ internally displaced personsing ꯁꯤꯒꯤ ꯊꯃꯣꯏꯗ ꯃꯗꯨ ꯑꯗꯨꯒꯤ ꯊꯃꯣꯏꯗꯣ ꯍꯦꯛ ꯄꯦꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯃꯗꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯣꯏ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯥꯁꯦ ꯑꯩꯗꯤ ꯌꯦꯡꯗꯕ꯭ꯔꯥ ꯈꯜꯂꯦ ꯍꯧꯖꯤꯛꯁꯤ ꯃꯤꯡ ꯆꯟꯕ ꯃꯇꯝꯅꯤ ꯃꯣꯏ ꯄꯩꯁꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯅꯥꯝꯇꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯃꯛꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯗꯗꯤ ꯑꯩ ꯃꯁꯤ ꯌꯧꯅꯗꯦ ꯑꯩ ꯃꯁꯤ ꯉꯥꯡꯕꯤꯗ꯭ꯔꯤ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯣꯡꯊꯣꯛꯑꯒ ꯉꯁꯥꯏꯒꯤꯀꯣ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯄꯥꯝꯕꯣꯝ ꯇꯤꯡꯅꯤ ꯍꯥꯏꯔꯝꯕꯗꯨꯒ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯇꯤꯡꯉꯛꯏꯕ ꯄꯥꯝꯕꯣꯝꯁꯤꯒ ꯈꯤꯇꯪ ꯐꯥꯇꯛ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯕꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯝ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ MP ꯃꯍꯥꯛꯀꯤ ꯃꯊꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯄ꯭ꯔꯣꯄꯣꯖꯤꯡ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯔ ꯃꯁꯥꯃꯛꯅꯁꯨ ꯏꯅꯤꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯨꯔꯦꯟꯁ ꯃꯌꯥꯝꯁꯨ ꯊꯝꯕꯤꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯁꯤꯅꯤ ꯇꯧꯕꯇꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯧꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯅꯤ ꯃꯁꯤ ꯔꯤꯖꯣꯜꯕ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯁꯦꯇꯜꯃꯦꯟ ꯄꯨꯔꯛꯀꯅꯤꯒ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯥꯏꯠ ꯑꯁꯤꯗꯤ ꯑꯆꯧꯕ ꯃꯈꯣꯏꯒꯤ ꯗꯥꯏꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯊꯝꯕꯤꯈꯤꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯒꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯪꯉꯛꯑꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯌꯥꯎꯁꯤꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯃꯈꯛꯁꯨ ꯍꯥꯏꯐꯦꯠ ꯊꯝꯕꯤꯈꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ BJPꯅ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ IDPsꯀꯤꯗ ꯃꯥꯅ ꯊꯝꯃꯤꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏ ꯒꯤꯃꯤꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅꯤꯅ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯒꯦꯟꯁ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯒꯤꯃꯤꯛꯁꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯏ BJPꯒꯤꯅ ꯍꯧꯖꯤꯛ ꯒꯣꯚꯔꯟꯃꯦꯟ ꯔꯨꯂꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣ ꯊꯕꯛꯁꯦ ꯌꯥꯝ ꯇꯞꯊꯔꯤꯅꯣ ꯍꯥꯏꯕ ꯑꯃꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟꯅꯁꯨ ꯍꯥꯏꯖꯕꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯕꯤꯅꯁꯨ ꯌꯥꯝꯈ꯭ꯔꯕ 100-500 ꯂꯩꯕ MPꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯄꯥꯔꯂꯥꯃꯦꯟꯇꯔꯒꯤ ꯀꯥꯈꯤꯕꯁꯦ ꯑꯃꯈꯛꯇꯅꯦꯕ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯐꯪꯖꯔꯤꯁꯤ ꯑꯥꯎꯇꯔꯒꯤ ꯑꯃꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ 100-500ꯒꯤ ꯃꯅꯨꯡꯗ ꯀꯥꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯇꯥꯅꯦꯕ ꯑꯇꯣꯞꯄ 100-500 ꯀꯥꯕ 90-50 ꯀꯥꯕꯗ ꯋꯥ ꯉꯥꯡꯗꯕꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯦ ꯑꯗꯨꯕꯨ ꯑꯃꯈꯛ ꯀꯥꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏ ꯏꯆꯥ ꯑꯃꯇꯪ ꯄꯣꯛꯄ ꯍꯥꯏꯗꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯑꯒ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯌꯦꯡꯉꯛꯇ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯆꯩꯒꯗꯕꯀꯣ ꯃꯆꯥ 5-10 ꯀꯣ ꯄꯣꯛꯄꯗꯗꯤ ꯌꯥꯏ ꯑꯃ ꯃꯥꯕꯗꯨ ꯌꯥꯏꯑꯕ ꯍꯥꯝꯈꯤꯕꯗꯨ ꯌꯥꯏ ꯑꯩꯈꯣꯏꯗ ꯍꯥꯝꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦ ꯑꯗꯨꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯦꯕ ꯃꯁꯤꯃ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯈ꯭ꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯥꯏꯈ꯭ꯔꯤꯕ ꯃꯤꯁꯦ ꯃꯁꯤꯅ ꯃꯥ ꯉꯁꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯃꯥ ꯅꯤꯡꯁꯤꯡꯒꯗꯧꯅꯦꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯒꯗꯧꯅꯦꯕ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯀꯣ ꯌꯨꯝ ꯑꯃꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯃꯈꯥꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯈꯟꯒꯗꯕꯅꯦꯕ ꯈꯟꯁꯨ ꯈꯜꯂꯦꯕ ꯑꯩꯁꯤꯅ ꯁꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯏꯆꯥ ꯀꯩꯗꯧꯕꯗꯒꯤ ꯑꯩꯒꯤ ꯏꯁꯨꯅ ꯀꯩꯗꯧꯕꯗꯒꯤ ꯍꯥꯏꯕꯁꯦ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯄꯥꯔꯂꯥꯃꯦꯟꯇꯔ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯤꯍꯨꯠꯁꯦ ꯃꯥ ꯈꯛꯇꯅꯦꯕ ꯄꯥꯔꯂꯥꯃꯦꯟꯇ ꯆꯠꯂꯤꯁꯦ ꯍꯣꯏ ꯑꯅꯝꯕꯅꯗꯤ IDP ꯑꯣꯏꯔꯤꯁꯤꯡꯁꯦꯀꯣ 80% ꯑꯥꯎꯇꯔꯒꯤ ꯑꯣꯏꯔꯝꯒꯅꯦꯕ ꯀꯣ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯑꯥꯎꯇꯔꯅꯦ ꯃꯔꯣꯏꯗꯤ ꯃꯣꯏꯁꯤꯅꯦꯕ ꯑꯗꯣ ꯑꯇꯩ ꯂꯦꯝꯍꯧꯔꯤꯗꯨꯗꯤ 20%ꯒꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏ ꯍꯥꯏꯗꯅꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯃꯥ ꯔꯨꯂꯤꯡ ꯑꯃ ꯑꯣꯏꯗꯅ ꯔꯨꯂꯤꯡ ꯑꯣꯏꯕ ꯐꯥꯎꯗ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯤꯁꯤꯅꯦ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯏꯅꯤꯡꯉꯤꯕ ꯖꯥꯠꯂꯥ ꯃꯥ MP ꯑꯣꯏꯕꯁꯤꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯨꯛꯇ ꯄꯨꯖꯒꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯇꯧꯒꯦ ꯀ ꯍꯥꯏꯔꯛꯀꯗꯧꯔꯤ ꯖꯥꯠꯂꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯥꯏꯁꯤꯅꯤ ꯃꯌꯥꯏ ꯆꯪꯉꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯣ ꯍꯣꯏ ꯃꯥ ꯀꯥꯈꯤꯕꯗ ꯉꯥꯏꯗꯤ ꯆꯍꯤ ꯑꯃꯁꯨ ꯐꯥꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯖꯔꯨꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯉꯝꯗꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯕꯤꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯍꯪꯉꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯆꯪꯉꯦ
ꯂꯧꯊꯣꯛꯐꯝ ꯆꯪꯉꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯃ ꯃꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯀꯣ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯏꯅꯔꯒꯤ ꯖꯒꯥꯁꯤꯗ ꯃꯥꯒꯤ ꯑꯃ ꯍꯥꯡꯐꯝ ꯊꯣꯛꯑꯦ ꯑꯗꯨꯅꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯄꯥꯔꯂꯥꯃꯦꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯏ ꯗꯤꯜꯂꯤꯗ ꯂꯩꯒꯅꯨ ꯅꯌꯨꯝꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯍꯜꯂꯣ ꯑꯗꯨꯒ ꯑꯥꯗ ꯊꯕꯛ ꯇꯧꯑꯣꯏꯅ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯤ ꯂꯩꯅꯔꯤꯕꯅꯦꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯣꯏꯅꯃꯛꯀꯤ ꯑꯗꯨꯅ ꯑꯥꯗ ꯐꯝꯃꯒ ꯂꯩꯊꯣꯛꯀꯅꯣꯏꯅ ꯑꯗꯨꯅ ꯁꯤꯃ ꯑꯇꯣꯞꯄ ꯑꯃꯅ ꯃꯈꯣꯏꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟ ꯄꯤꯔꯤꯕ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟꯁꯤꯗꯒꯤ ꯑꯩ ꯁꯤꯒꯨꯝꯕ IDPꯗꯒꯤꯁꯨ ꯀꯥꯏꯊꯣꯛꯀꯅꯤ ꯁꯤ ꯀꯥꯏꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯉꯥꯡ ꯑꯁꯨꯛꯀꯤ ꯑꯩ ꯀꯩꯅꯣ ꯇꯧꯅꯤ ꯀꯥꯏꯁꯤ ꯂꯩꯈ꯭ꯔꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯤꯗ ꯁꯤꯁꯤꯡꯁꯦ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣꯗ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯍꯥꯏꯔꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯀꯅꯥꯝ ꯇꯝꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯇꯝꯅꯤꯡꯗꯦ ꯐꯖꯅ ꯇꯥꯛꯇꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯃꯇꯝ ꯐꯔꯦ ꯃꯤꯡ ꯆꯜꯂꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯨ ꯂꯦꯝꯅ ꯇꯝꯕꯤꯔꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯀꯃꯥꯏꯅ ꯆꯂꯥꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯆꯪꯕ ꯐꯤꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯐꯟ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯀꯦ ꯀꯥꯏꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯤ ꯂꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ IDPꯁꯦ ꯀꯅꯥꯅꯣ ꯆꯤꯡꯗꯣꯏꯁꯦ ꯃꯌꯨꯝ ꯃꯀꯩꯗꯒꯤ ꯇꯥꯟꯊꯣꯛꯑꯕꯗꯨ ꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯗ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ IDP ꯅꯠꯇꯕ꯭ꯔꯥꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯑꯒ ꯁꯦꯟ ꯇꯥꯟꯕ ꯌꯥꯔꯤꯕ꯭ꯔꯥ ꯂꯥꯞꯅ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯥ ꯀꯣ ꯆꯠꯂꯦ ꯃꯄꯥꯟꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯈꯛꯇꯒꯤꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯔꯥ ꯀꯅꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ IDPꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯐꯔꯦ ꯍꯧꯖꯤꯛ ꯆꯦꯡꯗ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯀꯣ PDS ꯑꯥꯏꯇꯦꯝꯗ ꯍꯧꯖꯤꯛ ꯂꯦꯝꯅ ꯄꯤꯕ ꯆꯦꯡ KG 5 ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯁꯨ ꯅꯠꯇꯦ ꯃꯤ ꯈꯔꯗꯅꯦ ꯃꯗꯨ ꯐꯪꯉꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯏꯕꯁꯤ ꯂꯣꯏ ꯁꯣꯏ ꯑꯗꯨꯅꯗꯤ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯃꯤ ꯑꯃꯃꯝꯗ KG 10 ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗꯤ ꯐꯪꯍꯜꯂꯅꯤ ꯀꯣ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤꯗꯤ ꯐꯪꯍꯜꯂꯅꯤꯕꯨ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯈꯛꯇꯪꯗꯤ ꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤꯁꯤ ꯊꯨꯒꯥꯏꯕꯤꯌꯣꯕ ꯉꯁꯥꯏꯒꯤꯀꯣ ꯁꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯈꯠꯅꯕꯗꯧꯅ ꯍꯦꯛꯇ ꯎꯍꯟꯕꯀꯣ ꯑꯗꯒꯤ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯂꯥꯟ ꯇꯧꯕꯗꯨꯅ ꯍꯦꯛꯇ ꯎꯍꯟꯕꯗꯣ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯣ ꯉꯁꯥꯏ ꯑꯣꯖꯥ ꯍꯣꯏꯅ ꯍꯥꯏꯈꯤꯕꯗꯉꯁꯥꯏꯒꯤ ꯄꯥꯔꯃꯅꯦꯟ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎꯗꯤ IDPꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯇꯥꯔꯗꯤ IDPꯁꯦ ꯏꯁ ꯅꯣꯠ ꯑꯦ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕ ꯌꯥꯕ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯃꯈꯣꯏ ꯑꯄꯥꯝꯕ ꯐꯪꯅꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦꯕ ꯑꯗꯨꯅꯅꯦꯕ ꯍꯟꯗꯛ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤꯀꯣ ꯀꯩꯅꯣꯅ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯅ ꯑꯥꯗ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯑꯗꯨ ꯈꯪꯗꯦ ꯄꯤꯁ ꯐꯥꯔꯁ ꯍꯥꯏꯁꯦ ꯑꯇꯩ ꯀꯣꯟꯅ ꯉꯥꯡꯅꯁꯦ ꯍꯥꯟꯅ ꯏꯪꯕ ꯇꯞꯄ ꯑꯝꯇ ꯄꯨꯔꯛꯈꯣꯏꯁꯦ ꯃꯁꯤ ꯃꯃꯤꯠꯇ ꯊꯤꯟꯕ ꯍꯧꯔꯛꯑꯕꯅꯦ ꯃꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯌꯥꯝꯁꯦ ꯀꯩꯅꯣꯁꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯁꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯈꯔꯗꯤ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯖꯔꯃꯟ ꯔꯣꯗꯁꯦ ꯐ꯭ꯔꯤ ꯑꯣꯏꯍꯟꯒꯅꯨ ꯃꯁꯤ ꯈꯤꯇꯪ ꯆꯦꯛ ꯇꯧꯕꯤꯌꯣ ꯅꯍꯥꯟꯗꯤ ꯂꯩꯃꯈꯣꯡꯒꯤꯗ ꯆꯦꯛ ꯇꯧꯋꯤ ꯆꯦ ꯆꯥꯡ ꯌꯥꯎꯗꯕ ꯂꯥꯟꯊꯣꯛꯍꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯆꯦ ꯆꯥꯡ ꯌꯥꯎꯗꯕꯗ ꯂꯥꯟꯊꯣꯛꯍꯟꯗ꯭ꯔꯤꯗꯨ ꯌꯥꯝ ꯐꯔꯦꯕ ꯆꯦ ꯆꯥꯡ ꯌꯥꯎꯗꯕꯁꯤꯡꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯤꯇꯦꯟ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯗꯤꯇꯦꯟ ꯇꯧꯔꯒ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯄꯨꯔꯛꯀꯥꯟꯗ ꯊꯥꯗꯣꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯄꯣꯠ ꯑꯃ ꯂꯩꯅ ꯃꯣꯏ ꯅꯍꯥꯟꯒꯤꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯔꯝꯃꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯩ ꯆꯦ ꯆꯥꯡ ꯌꯥꯎꯗꯕꯁꯤꯡꯁꯦ ꯐꯥꯖꯤꯟꯕꯤꯌꯣꯕ ꯐꯥꯖꯤꯜꯂꯒ ꯉꯁꯥꯏꯒꯤꯀꯣ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯇꯣꯡꯕꯗ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯐꯥꯔꯤꯁꯤꯗꯤ ꯆꯦ ꯆꯥꯡ ꯌꯥꯎꯗꯕꯗ ꯆꯦ ꯆꯥꯡ ꯀꯩꯅꯣꯒ ꯄꯤꯔꯀꯥꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯅꯝꯕꯔ 1 IDPꯁꯦ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄ꯭ꯔꯖꯥꯒꯤ ꯃꯊꯛꯇ ꯇꯥꯟꯕꯗꯤ ꯅꯠꯇꯦꯅ IDPꯒꯤ ꯃꯊꯛꯇ ꯇꯥꯟꯕꯗꯤ ꯅꯠꯇꯦꯅ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯤꯜꯂꯝꯕ ꯑꯗꯨ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯀꯣ ꯃꯤꯇꯩꯗꯒꯤꯁꯨ ꯇꯧꯍꯜꯂꯛꯀꯅꯨ ꯀꯥꯏꯅ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯃꯣꯏꯗꯁꯨ ꯈꯔ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦꯕ ꯃꯤꯇꯩꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩꯁꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯈꯨꯠ ꯍꯟꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕꯅꯦꯅ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯅ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯇꯧꯍꯟꯅꯤꯡꯕꯁꯦ ꯃꯥꯒꯤ ꯅꯝꯕꯔ 6ꯇ ꯌꯥꯎꯈꯤꯕ ꯏꯟꯇꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯥꯏꯂꯣꯒ ꯑꯦꯟ ꯀꯣꯂꯥꯕꯣꯔꯦꯁꯟ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯎꯋꯦꯕ ꯃꯁꯤꯁꯨ ꯃꯥ ꯈꯔꯒꯗꯤ ꯁꯤꯟꯕꯗꯤ ꯌꯥꯔꯕꯖꯥꯠꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯣꯏ ꯃꯅꯤꯄꯨꯔꯗꯃꯛ ꯁꯤꯟꯗ꯭ꯔꯒꯁꯨ ꯗꯦꯜꯂꯤꯗ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯥꯏꯂꯣꯒ ꯇꯧꯅꯅꯕꯁꯦ ꯃꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯁ ꯑꯩꯗꯤ ꯀꯥꯔꯨꯔꯒꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯔꯨꯂꯤꯡꯗ ꯌꯥꯎꯗꯦꯅ ꯑꯩ ꯀꯩꯝ ꯇꯧ ꯉꯝꯗꯦ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯖꯂꯥꯅ ꯍꯥꯏꯕꯤꯒꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯉꯝꯕ ꯉꯝꯗꯕꯅ ꯇꯣꯉꯥꯟꯕ ꯑꯩ ꯁꯤ ꯑꯣꯏꯗꯤ ꯇꯧꯋꯤꯗꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯥ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯃꯣꯏ ꯄꯥꯔꯇꯤꯅ ꯒꯣꯔꯃꯦꯟ ꯍꯦꯛꯇ ꯄꯥꯏꯅꯦꯁꯤ ꯃꯥ ꯈꯜꯂꯕ꯭ꯔꯥꯕ ꯏꯂꯦꯛꯁꯟ ꯂꯦꯞꯄ ꯃꯇꯝꯗ ꯃꯔꯥꯏꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯄꯥꯏꯕ ꯌꯥꯏ ꯑꯃꯅ ꯄꯥꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯑꯗꯨꯒ ꯀꯥꯔꯒ ꯑꯥꯗ ꯐꯝꯃꯦ ꯑꯗꯨꯒ ꯑꯩꯗꯤ ꯔꯨꯂꯤꯡꯗ ꯌꯥꯎꯗꯕꯅꯤꯅ ꯀꯩꯝꯇ ꯇꯧ ꯉꯝꯃꯣꯏ ꯀ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯒ ꯇꯣꯛꯄꯤꯔꯣꯅ ꯑꯅꯧꯕ ꯑꯃ ꯈꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯀꯣ ꯔꯤꯖꯥꯏꯟ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯉꯝꯒꯗ꯭ꯔꯥꯅ ꯇꯧꯔꯨꯕꯅꯤ ꯁꯤ ꯌꯥꯔꯝꯗ꯭ꯔꯦꯍꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯄ꯭ꯔꯖꯥꯅꯅꯦ ꯐꯅꯤ ꯈꯟꯕꯗꯣ ꯑꯃꯒ ꯑꯃꯨꯛꯇ ꯈꯟꯕꯤꯔꯣ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ
खुद थांगलनिंदे यम थौना लेने चंगिबनी खुद थांगपिगनु अदु हागी पोतो मदु गमननो बखु तौसी अखोय प्रजा मयाम सु माय मतेंग पांजे अखोय योंग अदुम पांजेगे अंगोंगबा अदुना ngasai yam phaja phaja bahagi schedule track ki matang du hagi bani digi population policy digi NRC ki phajana adum hagi bani ana adu am phaja ba mayam hagi bado adum tausi adu kamta ningan na biru noi di ojabi mol haje ningi adu tasena hujiki laigriba bon mamanga bon matung gi khena base yam thongum si namdi kaino da matung dagi di laig lai su hai base akhodi am फजना थाजरुबनी लाइरा हेबसिंग मतुंग दि तखोय थाजरुगुम सिको हाइदना चखि तागदि याम अखोयगी को पॉलिटिक्स की अखोयगी मणिपुर की फ्यूचर पॉलिटिक्स द को ख्वाइदगी खुदोंग थिबा दगे ख्वाइदगी लाइबक थिबा दो ओइनि मरम दगे प्रजाना थाजबा याबसि कनाबु लेगे दौरिगे हाबदो अदु लाखने ओके थैंक यू सो मच उजा आइसि लांगसिगी उजा अखोयगी आईडीपी सिंग सिगी रिसेटलमेंट की मतंग की पॉलिसी से स्टेट गवर्नमेंट की अखोयगी सिंसियरिटी से वालाब्रा हाबसि मतंग फ्रॉम कांग्रेस साइड की दी सिंसियरिटी की वाफम दुना अखोय केनो तौरकांदा मरोमदा थमकाना ngамजदबा हाइबा तारी स्टेटना मदुगी पोतो ngамदबा पोतो ngамदबदो लैबंदना पुन्ना पुनसिलकांदा इवन ऑल पॉलिटिकल पार्टी की कनो से कौबीदना आदा पुन्ना चतना प्राइम मिनिस्टर उनसे हाइबगी पोतो बुखतबगी पोतो लैरे मसी फोबो अखोगी लैरे मसी करी दोबगी यादबनो पुलप चसेबदा तो यादबा अदगी पुलमना अखोय आदा प्रेशर पी सेबदा यादबे पोस लैरे कोई ऑपोजिशन साइड के मरुना कांग्रेस हाइबा तारी मसी रेडी दे लैरे हाइबा पोट लै अदुना मसी की पोट से पॉलिटिकल पार्टी पुनसिनबगी पोट से अखोगी पुंजिलगा तौसी है कोई चीफ मिनिस्टर मसामंगसु हाइबगी वाफम अदु मतम अयामदि पुंजिन जेबे वासे दुम ताय दुगा पुंजिनबगी पोस लाकाने सक्सेस ओइदबगी पोसिमदि दुम लैदि स्वाइगी मतंग सिदा अखोगी पॉलिटिकल गिमिक्स की मतंग सु दुम अखोगी ngasai sanaba sidagi dum yauri haba tare masida अखोगी ओजा लाक्चनिंग बसी कांग्रेस दु पॉलिटिकल गिमिक्स सिदा अखोगी मागी इंटेलिजेंस हबा तारे इंडल्स तौरी हैना लौबनगो ओइबा जाला मसिगी पॉलिटिकल पार्टी की पुंजिनबगी पोट सिमा कोइदे सक्सेस अमि ओइदे कमाइ थम्बिनी ओजा एकदम थाइजिगे सी को हजकी लास्ट राउंड होइबनी को नंबर 1 ओजा बि मुगदम त खनरि सि कैगिनो तम या मरु मा मसा खंजगदम ने एंग सा हाइजेबिदो मादि तुम थिन गानबा अखोगी दि थवाम सांगने को अमखतने इंडिया की पार्लियामेंट इनर की लेगेदोइसे अल्फ्रेड का मोइनि खतने सिमा अतोबना पॉलिटिकल की मी करिकरासिदि अखोइना दि केमता हाइनिंग दिरे को सिगी महोता होय फरेबा मखोइना अखोगी जोइन पुन्ना पुंजलगा चलुसि खोलिसि प्राइम मिनिस्टर वाई सारुसि सिको मसिसु थंबियु अतोपमना हायेंग चित फमकदोरे मणिपुर जो फेब्रुअरी की 10 दो मानिको क्वेश्चन हंगबदि याना हजे प्राइम मिनिस्टर को उनबा नत्र होम मिनिस्टर उनबा खुदोंग साउ पिद्रेना हंगनिबा क्वेश्चन सिंग थंबियु करिगुना 2014 दा कुकी मयाम का करिन त सुम वारी सारमनो हाइबसे पार्लियामेंट हंबियु अखोइना खंगदेजि मोय मदु हंगबा ngमगद्र ngमोइद्र मरम केनो धांदा मोय भोन मोय काथौरेबा ओइदबो तौनगुमसेबा प्रजादी मिनम नगुमसे अखोइ ngangnaba matam su yam leiteba asengbada tawbiyu thona leina tawbiyu karigidamaka मखोइना सिगुम्बा मणिपुर काइबे आबा मणिपुर तोइबे आबा नसगी को सु चनिबो कांबुगा करिगिमते सिगुम्बा एग्रीमेंट तौनबनो हाबिसे डॉक्यूमेंट सु लेरेदना लेरे हावने मदु पार्लियामेंट तो पुथो चपचाना हंबियुसिमा को से असि हंगबा ngमदा तारगदि मखोइसु सा मानना मदु पॉलिटिकल गिमिंग ने अखोइना लौनी अदुगा मोइसु नसगी को लेबा काइबा खंगदे अखोइ भोट कारगा लोइरे हाबा कांबुने हाबदा अखोइ माइ लौनेबा अदु ngasai अखोइना लाइक लाइसु हाइबदा थाजदबा थंबदुदे अखोइ कांग्रेस पंजदे मी अखोइगी लाइक हाइबा हाइबा पोतदो पंजबने अखोइ पार्टी दा अखोइ सोक्सदेबा अदुना ngasai को लाइक हाइबसे याम लेग्रे ओजा मैनेदगी चिंगना मतमददा होय ओजा मैनेना बोल लेबकिबा अदि ओजा ममांगी केनोदना ओजा प्रोफेसर न लेबकिबा इशू तोंगाले होय फरे मोइसु अखोइना पाम्बा मोंगददी तौदे अदुनबु प्रजा गेदमत तौदे हाइदना माइ मयुमदा कई तौगी खोके हेबदा अखोइना सपोर्ट तौबदि नते अदुबु अदुम थोइदुनि अदा अदुमाय तौना अदुबु हंदकिदि इशू दा तौगिबनिना मदुदि ngasai को एस अतोपसु अदुम तौगिदेना हाइदना लेथोकनबदुदि मदुदि तौहनजनिंग हाइबनेबा अदुना स्पेसिफिक क्वेश्चन हंबियोबा अदि आईडीपीएस कनोजि हौजि इंटरनेट डिस्प्ले जि जोंसा इन हाइजेबुदो हौजि ममांगी सेशन दा ओजाबि मोनला क्वेश्चन हंगी आंसर अदुम लाएबको अदुमाय तौना क्वेश्चन से सेम्बिरो आंसर सेम्बिरो अदुगा हौजि ngasagi kano de habigre ko ma so ji question si suggestion tawna no silli kholena kai ma hangde ta ga de khoi hangbi je ngasi oda jabi molda advice to bi mi sing se mogi integrity kai no so khoi hangning ane ba khoi na band ke no da jabi mol gi de ma jo open tawre hare ko ai hangning bo question sing do mayam suggestion to ai hangje ge hare ba adu kai ba hangbe yaw ka ta ga di mo do advice to bi mi sing do adu integrity se we adu chingnan ngai oide hai bese khina habi ai man ke no do jabi mol gi do open tawre habini na aduga hoji state ke ona tawri poche February tara ba di pham horani habini na asigi question set mayam tawsiba adu da pi gi ba question di moi hang khum da sunga ya de aduga parliament da hak launa bu di adu di moi answer ju ke ju pi roi
ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯦꯟꯅꯅꯕ ꯁꯨꯝ ꯄꯪꯂꯥꯎ ꯂꯧꯖꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯄꯤꯅꯤꯁꯦ ꯊꯥꯖꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯉꯥꯡꯈꯤꯕꯗോ ꯃꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯗꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤꯗꯗꯤ ꯃꯗꯨ ꯁꯣꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯄ꯭ꯔꯖꯥꯅ ꯌꯥꯕꯩ ꯍꯥꯏꯗꯤ ꯃꯈꯣꯏꯅꯅꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯃꯤꯖꯣ ꯑꯦꯀꯣꯔꯗꯇꯒ ꯇꯧꯔꯝꯃꯤꯁꯦ ꯅꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝ ꯄꯥꯝꯃꯒꯗꯤ ꯇꯣꯛꯑꯣ ꯅꯣꯏ ꯂꯧꯒꯦꯒꯗꯤ ꯑꯥꯔꯇꯤꯀꯜ 3 ꯂꯩꯕꯅꯤ ꯀꯥꯏ ꯈꯨꯠꯀ ꯊꯤꯟꯖꯜꯂꯝꯃꯤꯁꯦ ꯃꯗꯨ ꯑꯣꯏꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝꯗꯨꯒꯗꯤ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯄꯗꯧꯅ ꯇꯧꯕ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯑꯃ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯗꯤꯀꯣ ꯍꯪꯒꯗꯕ ꯀꯣꯏꯁꯟꯁꯦ ꯍꯪꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯁꯨ ꯁꯤꯡꯅꯔꯕꯅꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯃꯜ ꯕꯥꯕꯤꯒꯤꯁꯨ ꯑꯗꯩ ꯃꯣꯏ 6 ꯁꯤꯕꯒꯤꯁꯨ ꯀꯣꯏꯁꯟ ꯊꯝꯕꯤꯌꯣꯕ ꯃꯔꯝꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯗꯨꯒ ꯂꯝꯕꯤꯗ ꯉꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯍꯥꯏꯕꯤꯒꯦꯗꯣ ꯁꯤꯐꯥꯏ ꯃꯌꯥꯝꯁꯦ ꯉꯥꯛꯑꯒ ꯐ꯭ꯔꯤꯗ ꯆꯠꯄ ꯌꯥꯕ ꯃꯇꯝꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯕ ꯑꯣꯄꯟ ꯇꯧꯗꯕꯅꯣ ꯃꯌꯥꯝꯒꯤ ꯐ꯭ꯔꯤ ꯑꯣꯏꯍꯟꯗꯕꯅꯣ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟꯗ ꯍꯪꯕꯤꯌꯨ ꯑꯗꯣ ꯃꯣꯏ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯑꯗꯨ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯀꯣꯏꯁꯟ ꯍꯪꯕꯤꯌꯨ ꯑꯗꯨ ꯀꯣꯏꯁꯟ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯠ ꯇꯧꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯀꯣꯏꯁꯟ ꯑꯁꯦꯡꯕ ꯀꯣꯏꯁꯟ ꯍꯪꯕꯗꯨꯅꯦꯕꯀꯣ ꯑꯩ ꯁꯤꯗꯪ ꯂꯣꯏꯖꯒꯦ ꯑꯃ ꯑꯩꯈꯣꯏ ꯔꯕꯤꯅ ꯍꯥꯏꯕ ꯔꯤꯁꯦꯇꯜꯃꯦꯟꯒꯤ ꯃꯇꯥꯡ ꯑꯃ ꯃꯌꯥꯝ ꯀꯟꯅ ꯈꯟꯅꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯔꯤꯁꯦꯇꯜꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯨꯚꯤꯡ ꯄꯤꯄꯜ ꯇꯨ ꯑꯦ ꯅ꯭ꯌꯨ ꯄ꯭ꯂꯦꯁ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯗ ꯔꯦꯁꯇꯣꯔꯦꯁꯟ ꯇꯧꯅꯕ ꯈꯟꯅꯕꯤꯌꯨ ꯑꯗꯨꯒ ꯔꯤꯁꯦꯇꯜꯃꯦꯟ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯈꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯈꯨꯟꯗ ꯍꯟꯖꯤꯜꯂꯝꯕꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯒꯥꯗ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯧꯕ꯭ꯔꯨꯗ ꯀꯔꯤꯗ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯁꯦꯇꯜꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯑꯥꯗꯒꯤ IDP ꯃꯌꯥꯝꯗꯣ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯋꯥꯍꯩ ꯆꯠꯈ꯭ꯔꯒꯗꯤ ꯐꯠꯇꯕ ꯂꯩ ꯔꯦꯁꯇꯣꯔꯦꯁꯟ ꯍꯥꯏꯗꯅ ꯍꯥꯟꯅ ꯇꯥꯟꯊꯣꯛꯏꯕ ꯃꯐꯝꯗꯣ ꯃꯗꯨ ꯍꯟꯖꯤꯟꯅꯕꯗ ꯃꯗꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯄꯣꯂꯤꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯁꯤꯟꯅꯕ ꯅꯠꯇꯕꯗ ꯅꯥꯀꯟꯗꯒꯤ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯅꯈꯤꯗꯅ ꯃꯗꯨꯅ ꯍꯦꯟꯅ ꯑꯇꯣꯞꯄ ꯏꯔꯥꯡ ꯑꯃ ꯂꯥꯛꯇꯅ ꯑꯩꯗꯤ ꯃꯗꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯁꯦꯇꯜꯃꯦꯟ ꯋꯥꯍꯩꯁꯦ IDPSꯀꯤꯗꯗꯤ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ IDPSꯁꯤꯡꯁꯦ ꯗꯦ ꯁꯨꯗ ꯕꯤ restored to their original place. Okay, sir.